ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯋꯥꯏ ꯑꯍꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯊꯋꯥꯏ ꯑꯍꯨꯝ꯫ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯤ꯫ ꯂꯨꯈꯣꯏ, ꯀꯔꯅꯖꯤꯠ, ꯔꯕꯣ, ꯗꯣꯂꯤ, ꯂꯥꯏꯖꯥ ꯑꯃꯗꯤ ꯀꯥꯖꯜ ꯃꯈꯣꯏ 6 ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯄꯤꯛꯅꯤꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯂꯨꯈꯣꯏ ꯑꯃꯗꯤ ꯀꯔꯅꯖꯤꯠ ꯍꯌꯦꯡꯗꯒꯤ ꯃꯈꯣꯏ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯃꯍꯩ ꯇꯝꯅꯅꯕꯒꯤꯗꯃꯛ ꯆꯠꯀꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯆꯥꯛꯆꯥꯅꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯇꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯈꯣꯡꯂꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯇꯨꯔꯦꯜ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯅꯤ꯫ ꯅꯨꯡꯔꯥꯏ ꯃꯔꯛ ꯑꯗꯨꯗ ꯂꯨꯔꯕ ꯂꯥꯏꯖ ꯑꯗꯨꯅ ꯆꯦꯟꯕꯗꯨ ꯎꯔꯒ ꯗꯣꯂꯤ, ꯂꯥꯏꯖꯥ ꯑꯃꯗꯤ ꯀꯥꯖꯜ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯁꯤꯡ ꯑꯗꯨꯗ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯣꯡ ꯊꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯊꯣꯡ ꯊꯥꯛꯄꯁꯨ ꯂꯣꯏꯔꯕꯅꯤꯅ ꯆꯥꯅꯅꯕ ꯇꯧꯔꯁꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯈꯟꯅꯅꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯤꯕ ꯌꯥꯎ, ꯏꯟꯖꯥꯡ ꯍꯥꯞꯂꯛꯄ ꯌꯥꯎ ꯇꯧꯗꯨꯅ ꯃꯈꯣই ꯄꯨꯟꯅ ꯅꯣꯛꯈꯤꯗꯨꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯅꯨꯡꯉꯥꯏꯕ ꯐꯥꯒꯤ ꯖꯨꯒꯥꯏ ꯀꯌꯥ ꯇꯧꯅꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯗꯨꯅ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯁꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯈꯨꯡꯒꯪ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯁꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏꯁꯤꯡ ꯑꯗꯨꯗ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯑꯃꯗꯤ ꯎꯆꯥꯜꯁꯤꯡꯁꯨ ꯍꯧꯔꯤꯕꯅꯤ꯫ ꯐꯖꯔꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯄꯤꯛꯅꯤꯛ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ 6ꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯡ ꯈꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯛꯆꯥꯕ ꯇꯣꯂꯛꯄꯗꯗꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯤ꯫ ꯂꯥꯡꯕꯒ ꯈꯣꯠꯄꯒ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯅꯣꯡ ꯃꯪꯂꯛꯄ ꯑꯗꯨꯗ ꯀꯔꯅꯖꯤꯠꯅ "ꯀꯔꯤꯅꯣꯅꯦ ꯉꯁꯥꯏ ꯃꯈꯩ ꯄꯨꯡ ꯍꯥꯡꯂꯝꯂꯒ ꯅꯣꯡ ꯃꯪꯁꯤꯜꯂꯛꯏꯁꯤꯅ? ꯃꯌꯥꯝ ꯆꯠꯍꯧꯅꯕ ꯇꯧꯁꯤ, ꯅꯣꯡ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯕꯦꯔꯥ ꯀꯥꯟꯅꯅꯤ." ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ "ꯍꯦꯔꯥ ꯏꯕꯣ, ꯅꯣꯡ ꯇꯥꯔꯒ ꯀꯩꯗꯧꯋꯦꯒꯦ? ꯒꯥꯔꯤ ꯑꯆꯧꯕꯗꯅꯤ ꯆꯠꯇꯣꯏꯁꯦ, ꯀꯔꯤꯝꯇ ꯆꯣꯠꯂꯣꯏꯀꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯕꯣꯅ "ꯆꯣꯠꯄ ꯆꯣꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯍꯥꯏꯒꯨꯝꯗꯅ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯆꯠꯅꯕ ꯇꯧꯁꯤ꯫ ꯂꯝꯕꯤ ꯁꯛꯇꯥꯗꯨꯗꯅꯦ ꯅꯣꯡꯒ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯕꯗꯤꯅꯦ ꯆꯠꯄ ꯌꯥꯕꯒꯤ ꯋꯥ ꯂꯩꯇꯦꯍꯦ." ꯑꯗꯨꯝꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯃꯇꯨꯡ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯗꯤ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯅꯣꯡ ꯇꯥꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯒꯥꯔꯤ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯍꯥꯞꯀꯠꯅꯗꯨꯅ ꯊꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯔꯛꯄ ꯑꯗꯨꯗ ꯒꯥꯔꯤ 3ꯗ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯅꯤꯡ ꯊꯪꯕ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯕꯣꯅ "ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯁꯤꯅ? ꯒꯥꯔꯤꯁꯤꯅ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯍꯧꯕ ꯌꯥꯗ꯭ꯔꯤꯁꯤꯅ? ꯅꯣꯡ ꯇꯥꯁꯤꯜꯂꯛꯄꯅꯦ." ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯀꯔꯅꯖꯤꯠꯇꯣ ꯀꯨꯝꯊꯔꯛꯂꯒ "ꯀꯩꯗꯧꯔꯒꯦ? ꯁ꯭ꯇꯥꯔꯠ ꯇꯧꯍꯧꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯕꯣꯅ "ꯍꯣꯏꯅꯦ, ꯌꯥꯗ꯭ꯔꯦꯅꯦ, ꯁ꯭ꯇꯥꯔꯠ ꯇꯧꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯔꯅꯖꯤꯠꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯕꯗꯁꯨ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯗꯥꯏꯗ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯦꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯄꯨꯡ 3 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯤ, 4 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡ ꯑꯗꯨꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯂꯕꯒꯤ ꯇꯨꯡꯗ ꯒꯥꯔꯤ ꯑꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯩꯊꯔꯛꯂꯤ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯂꯤꯛꯇ ꯅꯠꯇꯅ ꯂꯦꯟꯖꯥꯎꯅ ꯍꯩꯊꯔꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯊꯧꯕ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯒ ꯈꯥꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯤ ꯄꯨꯡ 4 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯤ, ꯑꯗꯨꯕꯨ ꯅꯣꯡꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯌꯥꯝꯅ ꯀꯟꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯁꯤꯠꯂꯤ ꯑꯃꯗꯤ ꯅꯣꯡꯁꯨ ꯍꯩꯊꯔꯤ꯫
ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯒꯥꯔꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯊꯧꯕ ꯍꯧꯔꯤ ꯂꯦꯟ ꯌꯥꯎꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯗꯨꯕꯨ ꯗꯣꯂꯤ ꯂꯥꯏꯖꯥ ꯑꯃꯗꯤ ꯀꯥꯖꯜ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯌꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯄꯥꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯑꯩꯅ ꯉꯁꯥꯏ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩ ꯆꯠꯁꯦ ꯍꯥꯏꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯣ ꯌꯥꯝꯅ ꯅꯥꯟꯃꯟꯈꯤꯕ ꯑꯃꯗꯤ ꯂꯩꯈꯣꯝ ꯊꯣꯛꯄ ꯃꯔꯝꯅ ꯒꯥꯔꯤ ꯊꯧꯕ ꯌꯥꯗ꯭ꯔꯤ ꯒꯥꯔꯤ ꯑꯗꯣ ꯆꯤꯡꯆꯦꯞꯇ ꯅꯥꯟꯊꯒꯦ ꯇꯧꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯉꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡ ꯇꯥꯕꯗꯣ ꯍꯥꯡꯕ ꯉꯥꯏꯔꯁꯤ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝꯗꯤ ꯌꯥꯗ꯭ꯔꯕꯁꯨ ꯌꯥꯗꯅ ꯇꯦꯛ ꯇꯦꯛ ꯊꯧꯈꯤꯁꯤ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯣ ꯈꯔ ꯊꯧꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯪꯕ ꯒꯥꯔꯤ ꯑꯗꯣ ꯆꯀꯥ ꯄꯨꯊꯈꯤꯕꯗꯒꯤ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡ ꯊꯪꯕ ꯒꯥꯔꯤ ꯑꯗꯨꯅ ꯄꯨꯊꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯏꯟꯈꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯏꯟꯈꯠꯅꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯕꯗ ꯅꯠꯇꯅ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇ꯭ꯔꯤ ꯅꯣꯡ ꯃꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯝꯕꯅ ꯈꯝ ꯊꯦꯡꯂꯤ ꯆꯤꯡꯅꯨꯡꯒ ꯑꯣꯏꯕꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯈꯣꯟ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯂꯥꯏꯠ ꯑꯗꯣ ꯊꯥꯜꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯈꯠꯅꯕ ꯍꯣꯠꯅꯔꯤ ꯂꯩꯕꯥꯛ ꯊꯣꯝꯖꯤꯟꯕ ꯑꯃꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯎꯕ ꯀꯌꯥ ꯐꯨꯛꯇꯠꯇꯨꯅ ꯅꯝꯁꯤꯟꯕ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯈꯠꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯥꯞꯇꯛꯅ ꯃꯧ ꯅꯍꯥ ꯑꯃꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯥꯛꯂꯤꯕꯗꯣ ꯔꯕꯣꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯔꯕꯣꯅ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯏꯁꯤ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈꯔ ꯍꯥꯏꯁꯤ ꯅ ꯑꯁꯤꯗꯒꯤ ꯀꯔꯤ ꯃꯇꯦꯡ ꯅꯤꯗꯣꯔꯤꯕ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯩꯗ ꯃꯤ ꯀꯅꯥ ꯇꯥꯟꯅꯒꯦ ꯒꯥꯔꯤꯁꯦ ꯑꯝꯇ ꯆꯤꯡꯈꯠꯁꯦꯅ ꯍꯥꯏꯕꯗꯨ ꯌꯥꯏ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯗꯨ ꯍꯪꯉ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯔꯕꯣꯅ ꯏꯇꯩꯃ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯧ ꯅꯍꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯈꯥꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯒꯥꯔꯤ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯔꯕꯣꯅ ꯍꯣꯏ ꯏꯇꯩꯃ ꯒꯥꯔꯤꯁꯤ ꯂꯩꯕꯥꯛꯇ ꯄꯨꯊꯈ꯭ꯔꯦ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯦ ꯂꯩꯈꯣꯝꯁꯤ ꯄꯦꯠꯄꯁꯤꯗ ꯑꯗꯣ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣꯅꯦ ꯏꯇꯩꯃ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯃꯤꯒ ꯇꯥꯅꯕ ꯂꯩꯕ꯭ꯔꯣ ꯃꯤ ꯈꯔ ꯈꯣꯝꯃꯒ ꯆꯤꯡꯈꯠꯂꯒꯗꯤ ꯌꯥꯕꯁꯨ ꯌꯥꯏ ꯁ꯭ꯋꯥꯏ ꯑꯅꯛꯄꯗꯗꯤ ꯀꯌꯥ ꯂꯩꯇꯦꯕꯨ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯈꯨꯡꯒꯪ ꯈꯔ ꯇꯥꯔꯤꯕꯁꯦ ꯑꯁ꯭ꯋꯥꯏꯗꯒꯤ ꯍꯪꯂꯨꯒꯗꯧꯕ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤ ꯅꯈꯣꯏꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯗ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏꯕꯣ ꯑꯗꯨ ꯏꯇꯩꯃ ꯍꯣꯏꯒꯤ ꯌꯨꯝꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯒꯗꯕ ꯑꯩꯈꯣꯏꯕꯨꯗꯤ ꯁꯤꯗꯒꯤ ꯆꯤꯡꯅꯨꯡ ꯈꯔ ꯆꯪꯉꯒ ꯑꯗꯨꯝ ꯂꯩꯔꯦꯗ ꯏꯇꯩꯃ ꯍꯣꯏꯒꯤ ꯌꯣꯠ ꯀꯩꯀꯥꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯌꯣꯠꯄꯥꯛꯂꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯏꯇꯩꯃ ꯂꯩꯕꯥꯛ ꯈꯔ ꯀꯣꯠꯂꯒ ꯊꯣꯟꯖꯤꯟꯗ꯭ꯔꯗꯤ ꯂꯩꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯔꯅꯖꯤꯠꯅ ꯏꯇꯩꯃ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯣꯠꯄꯥꯛꯇꯣ ꯑꯝꯇ ꯋꯥꯏꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯑꯗꯣ ꯅꯈꯣꯏꯗꯤ ꯅꯣꯡ ꯇꯥꯕꯅꯤꯅ ꯆꯤꯡ ꯂꯝꯕꯤꯁꯤꯗ ꯊꯧꯕꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯑꯩꯒꯤꯗ ꯂꯦꯛꯂꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯅꯣꯡ ꯍꯥꯜꯂꯒ ꯑꯣꯏꯅ ꯆꯠꯂꯣꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯗꯣꯂꯤꯅ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯌꯥꯎꯔꯤꯒꯥꯁꯦ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯗꯣꯂꯤ ꯏꯇꯩꯃꯁꯤꯅ ꯍꯥꯏꯕꯁꯤ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯕꯅꯤꯅ ꯒꯥꯔꯤꯁꯤꯡꯁꯤ ꯊꯧꯕꯁꯨ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯉꯥꯏꯇ ꯁꯨꯝ ꯄꯨꯊꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡ ꯇꯥꯕꯅꯤ나 ꯂꯝꯕꯤ ꯅꯥꯜꯂꯤ ꯀꯣꯏꯂꯥ ꯊꯥꯔꯝꯃꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯂꯩꯕꯥꯛ ꯂꯩꯍꯣꯝ ꯂꯩꯅꯥꯡ ꯑꯣꯏꯅ ꯇꯧꯕꯁꯤꯗ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯇꯩꯃꯒꯤ ꯌꯨꯝꯁꯤꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯦꯜꯂꯁꯤ ꯇꯦꯂꯤꯐꯣꯟꯗꯅꯦ ꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯍꯤꯡꯁꯤꯃ ꯂꯦꯟꯗꯣꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯨꯈꯣꯏꯅ ꯂꯦꯟ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯄꯥꯎ ꯄꯤꯅꯈ꯭ꯔꯤ ꯃꯈꯣꯏ ꯆꯤꯡꯅꯨꯡ ꯑꯃꯗ ꯒꯥꯔꯤ ꯊꯧꯗꯣꯛꯄ ꯌꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯃꯈꯣꯏꯒꯤ ꯆꯤꯡꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤꯗ ꯆꯪꯁꯤꯟꯗꯨꯅ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯤ ꯃꯈꯣꯏꯅꯁꯨ ꯑꯍꯤꯡ ꯂꯦꯛꯂꯒ ꯍꯜꯂꯣ ꯍꯥꯏꯔꯦ ꯆꯥꯛꯆꯥꯔꯒ ꯑꯍꯤꯡ ꯂꯦꯛꯂꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗ ꯄꯥꯈꯠꯇꯅꯕ ꯄꯥꯎ ꯄꯤꯈ꯭ꯔꯤ ꯑꯁꯨꯝꯅ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯗꯣꯂꯤ ꯂꯥꯏꯖꯥ ꯀꯥꯖꯜꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯤ ꯃꯈꯣꯏꯅ ꯀꯅꯥ ꯄꯨꯜꯂꯤ ꯍꯥꯏꯔꯛꯄꯗ ꯗꯣꯂꯤ ꯂꯥꯏꯖꯥ ꯀꯥꯖꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯇꯃꯛ ꯄꯜꯂꯤ ꯅꯨꯄꯥꯁꯤꯡꯗꯤ ꯌꯥꯎꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯃꯁꯦꯟ ꯃꯈꯣꯏꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅꯕꯅꯤꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯅꯔꯛꯂꯤ ꯑꯁꯣꯝꯅ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤ ꯂꯨꯈꯣꯏ ꯀꯔꯅꯖꯤꯠ ꯑꯃꯗꯤ ꯔꯕꯣ ꯃꯈꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯄꯨꯗꯨꯅ ꯃꯅꯝꯒꯟꯗ ꯄꯣꯗꯨꯅ ꯂꯥꯛꯂꯤꯕꯅꯤ
Moina nung chotpado uraga angang nupa macha aduna makhoida phalap jing matamadu dolina laija laijau karino masigi nupa macha se mai miyang na yang saidi yam gaina dibo his kaidoroge haisiba angang sina nongoda kaidodunge as adu gipta natida yengune mamise langtik langaga yengpa sidane swai laubge wani asomna wari sanari bado tabara karino angang do dolida palese laga jingri matamadu dolido khangpre khangi matamadu kajal do noktaga doli nang sidi angang da phau he khangi asomna wari watai sanaduna mauna ki matung adu da asom ineri mauna aduna singchip amuda amukchat amukakhat amukumda umung rakta amukchat tawdona mokhoi bu koi puri matamadu ta karnajitna raboda kayo toisibo shiyau dimi aikuna laisi phanayam sanga male mam masina lambi su gyan gam ta tare tawise matamadu lukhoina aisune lambi se khangna ba dana pharati kana hona bani as golai miyam sina gyan bu tare da asangna makhoina ware sanari bado mauna ha aduna tari bani adubu mahakti karimata haidi tumina sum satli asum lakpana hauji makhoi numidangi pung taruk khara helaklei matamadu da lukhoi to maklak choktarak laduna ai karnajit se aina yalise namuk jaluibo wabna loire itaibo hoigi yumdubu kya wali bage ibungo yaudure sidagi sum salaga uzawo ma lairani adu yorodi akhoi yum yoragumani matamadu da karnajitna adu itaima asuk thapna itaimo hoibu kadai chalubano injang na pi khara leirubani halak pasida nong ta thokhrene tawrise asomna wari watai sanaduna lakpana haujikti thaptakna yumgi mainga lama urai matamadu da rabona itaima asigi yum masiro hoi mani bungo law asomna haiduna mauna aduna makoi taruk loina magi yum adu ta kauksalli yum mato yamna malli aduga ti kadobusu mali manung adu ta nupi amasu leibagum tawi matamadu da mauna aduna ima aikhoi lai thong hango asomna hairu badu ta manung domtaki thong adu hangtori manung adu ta leram liba nupi do miyai challaba nupi ni mahakna makuta latel ama paiduna mapal da thorakle aduga kana no ibi mamokhoi die adumna halapadu ta mauna aduna ima lambe thingna bani asomna haiba adu ta miyai challabi hanubi aduna ho chango asomna haiduna makoi truk maku imung adu ta kaushalli aduga thong adu donsalli nongsu yamna kanna suthari adubu nong churiba to adu mallaba yumado maruda kariya mata changakti nong yuba haibadu oidi masidagi ti mauna aduna makhoina hongdukna ba haiduna phi amamam loina piri asomna tawduna haujikti makhoigi soliba phiron punamak loina hongdoklei asomna hongdokpa loirabada dolina as aidine tumba sionthokna hainarudorida pungke tarajano asomna hairaga makhoina pungjengnapadati numidangi pung 3 taduna leiramlei maduda laijana huibema nongkan gataba yamna wali asomna makhoina hainaribadu tabada angang nupa macha ado yengai nupa macha aduna yenglapa khudingi doliti khangpre khangi masada karino ma adumak phawi nupa macha ado mati yamna kibugum tawri matamadu da mauna aduna nakhoibu chaka charabro chakra thongkat ki ai adumna hairapadu lukhoina itaima yarani da aikoi sigi singkhongda sak chanaba lakpane aduna ngasai karino mayam sasandana aikoi sak lamdreda yarani da adumna hairapadu ta miyai chalabi haladuna he yadi nakhoi su khara sakata bani ko aikoi su sadri aikhoina saraga nakhoida karamna yengangani aibema bakhoi ki su hapselu yamba yamdaba khara saminasi ko asomna hairakpadagi mauna aduna su hoya haiduna mai hogatuna chak thongkhri matamadu da nongsu yamna kanna wa hithari khakpa labu su lepti yum adu da paliba se thongnau ahumni matamadu ta lukhoi karnajit rabo makhoi ahum phamung amata phamduna leiri miyai jalabi ahal aduna tumliba phamung adudana doli laija kajal makhoi ahum phamli aduga mai hawaliba phunga haigadra lairang haigadra adugi manakta phaksang ama thari phak aduta mauna adugi machanupa amati
ahal oiraba miyai chalaba hanubi aduga phamli chakhumdana maunha aduna kari karino khara thongli yum aduta electric pusante maramaduna budol gi maingal amati chakhumda hogaliba maingal aduna tana karigumba maingal amata udi maramaduna yum ado yamna ka hena nganbadi oidi mamli sari tawi adumna makhoina leinari ngai magi phone puthoknaduna karino khara yenganaba honari adubu mapam aduta karigumba amata network phanglamdi network phangdabadda dolina as chingnung oibasida network sukta phangdine ngasai khara kakalakpadadi network khara phangkhibane matamada lukhoina karaidi phangduino aikhoina changsil leisi a manung mali numitangni khangdabagi wani iteima kari haigi bungo aikhoina changsil leisi bu kayam sanga changsilaklagi network amta phangde wani ibungo network ti laradana ne mai bu phangti khungangdagi phanaya manap thorakle o adu iteima khoina mafam masida matau krama leramlibano mayam lainariba khungang asomdi leitradana adumna hairakpaduta miyai chalabi ahaladuna ibungo aikhoi se thangnaba khulasida jaman nungaina ina kara khoina leiramlibani adubune aikhoina ne karimta tawdabida mina ne karino panghai da haijindana aikhoibu tanthokpiraklibani wafam madu tabada karnajitna yamna khangningna ine karino panghai da haijin ba haibabu kari tungnoba yaukhrabagi wa adu tabada ahaladuna karnajitta yamna munna jingai aduga mamayado leithoklaga hairai ngasidagi sahi kharaki mamangi warini deibugo nakhoigi ma haigadra napu haigadra adudo maiba khara sajabani matamadudane aikhoigi yumthangnabada buk yamna phattaba nupa macha ama leiye nupa macha haijabagi wani phatkidraba number 1 mi hatpa ngamlibani dana manane aikhoigi imungse yamna yengthi manane aikhoigi imungdagine pochaise nungtigi huralaga manane jwar sanai yu thai bugo marudagine nakhoigi ma haigadra napu haigadra aduna noma pharagane mahakse yamna thina ne ngang chaiduna phuki aduga ne laikai taklaga ne laikai gi misingda sinakhibani madugi numitagi mase aikhoigi imungda ne adumak jignaba wodina laikhrabani aikhoina yum aduda leirakpase mahana ne yetmandana leibangam nakti masitigi di mana maiba ahiba mayama ma thajallaktana aikhoigi imungda ne otpa neiba kayama tawrakhi madu ngauthoknaba honabada nakhoigi mamado adumak mapulsi loikhedana yum aduda leiribase ima wasine aine adugane ichanupaga matamdudadi aigi sunupase leitri madudagi ti khara leirakpadagi ti yum adu tamnabana muktuba leiba ngamlaktre maduda natana tamnariba singado lekai miyamna noigi mamaduna maiba oibanina mana sanaramba laini nokone loisangadabani lekai gi mi soe haidana aikhoidi yamna saiki aikhoidi mado kari amata khangbana tabarina aikhoidi khangde haidana khomi adubu lekai miyamna yadabadagi aikhoi maiba kaya tanaduna loisinaba honaki adubu kari amata upai leramdi marudagi lekai aduda misi mina asum henjelakpadagi ne aikhoi se lekai miyamna tanthoraki adumna tanthorapatagi ne aikhoi umang asidane leirakibani yung kai sadana madugi matungda aigi sunupa se phangjakre isunupa sina sahi ahumuk surakpa adwaida aigi chanupado adusu aruba laina laichat abada adumak laikhidre paisa nungsa mayam ama leijaramlabadi ne mahaksu kanma ngamlamgadabani adubu paisa leitabana maram moiraga adumak laikhidre madugi matungda aikhoigi yengnaba woriba nupado aikhoigi leifamse khangibadagi mana laktuna aikhoibu otpa neiba kaya amasu tawrakhribani bungo asumna wari singdo lirakpada makhoi tarukto yamna munna tari aduga nungaitabsu phawri asumna meyai chalaba ahaladuna wari lirak ngai matamaduta magi mamong nupina chak loire mayam chara sira haiduna hairakpadagi wari adusu makhatana adumak lirakhidre masidagi di mayam adusu hoi haiduna chakto khara saminari adumna chak charabagi tungda tumpham hifamse kamdauksigi haiduna sin langba hawrai matamaduta lukhoina sumai tarasi makhadana aikoi hum tumlasi aduga doli amadi laija kajal makhoina phamung amada tumlasanu aduga inega iteimaga aduga ibungo sigana phamung amada tumlo anatragana ibungo sina aikoi hum koi mari sita tuminarage adumna hairakpaduta nupa masa aduna aidi tali imaga tumni hairi
ꯃꯁꯤꯗꯒꯤꯗꯤ ꯑꯍꯜ ꯂꯣꯏꯔꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯕꯒꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯈꯣꯏꯅꯅꯦ ꯐꯛꯁꯤꯗ ꯇꯨꯝꯂꯣ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨꯅꯅꯦ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯖꯔꯁꯅꯨ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯗꯣ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯇꯨꯝꯅ ꯍꯤꯞꯅꯅꯕ ꯁꯦꯝ ꯁꯥꯟꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯩꯊꯔꯛꯂꯤ ꯅꯣꯡꯗꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯑꯗꯨꯗ ꯀꯔꯅꯖꯤꯠꯅ ꯀꯔꯤ ꯅꯣꯡꯗꯥꯅꯣ ꯉꯁꯥꯏꯗꯒꯤ ꯇꯥꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯔꯤ ꯔꯕꯣ ꯀꯩꯗꯧꯔꯒꯦ ꯈꯪꯉꯥꯏ ꯈꯪꯖꯤꯟ ꯇꯧꯔꯛꯏꯗꯨꯅ ꯑꯩꯈꯣꯏ ꯒꯥꯔꯤꯒꯤ ꯁꯣꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯑꯥꯗ ꯊꯅꯝꯃꯤ ꯀꯃꯥꯏ ꯇꯧꯕ ꯑꯁ ꯀꯅꯥꯅꯕꯨ ꯍꯨꯔꯥꯟꯕꯤꯅꯤꯒꯦ ꯆꯤꯡꯅꯨꯡꯁꯤꯗ ꯃꯗꯨꯗ ꯃꯊꯥ ꯁꯥꯔꯨꯅꯨꯁꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯣꯏꯅ ꯍꯨꯔꯥꯜꯂꯒ ꯒꯥꯔꯤꯗꯣ ꯄꯨꯕ ꯀꯩꯁꯨ ꯉꯝꯃꯣꯏ ꯑꯩꯈꯣꯏꯐꯥꯎꯗ ꯒꯥꯔꯤꯗꯣ ꯊꯧ ꯌꯥꯗꯅ ꯊꯅꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯣꯏꯅꯃꯛ ꯍꯤꯞꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯗꯣ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯍꯥꯛꯇꯤ ꯑꯍꯤꯡ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯄꯤ ꯍꯦꯛ ꯍꯩꯅꯕꯤ ꯂꯩ ꯃꯁꯤꯗꯒꯤꯗꯤ ꯂꯨꯈꯣꯏꯗꯣ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯅꯕꯒꯤ ꯆꯠꯂꯛꯄ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯈꯤꯕꯗꯒꯤꯗꯤ ꯃꯧ ꯅꯍꯥ ꯑꯗꯨꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯃꯁꯤꯒꯤ ꯃꯧ ꯅꯍꯥꯒꯤ ꯃꯃꯥꯏ ꯑꯁꯤ ꯃꯨꯁꯤꯟ ꯃꯨꯅ ꯎꯈꯤꯕꯅꯤꯗ ꯋꯥꯈꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯏ ꯑꯗꯨꯕꯨ ꯃꯄꯥꯟꯗꯣ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤ ꯑꯗꯨꯝꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯇꯕꯤꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯑꯣꯏꯔꯞꯅ ꯅꯞꯇꯨꯅ ꯂꯥꯛꯂꯒ ꯃꯁꯥ ꯁꯦꯡꯇꯣꯛꯂꯤ ꯑꯗꯨꯝꯅ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯃꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯂꯣꯟꯁꯤꯟꯕꯒ ꯀꯔꯤꯅꯣꯃꯨꯛ ꯑꯃꯨꯛ ꯎꯍꯧꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯅꯨꯄꯥ ꯃꯆꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯔꯤꯝꯇ ꯇꯧꯗꯨꯅ ꯇꯨꯝꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯂꯨꯈꯣꯏꯅ ꯀꯔꯤꯅꯣꯗ ꯑꯩ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯅꯨꯄꯥ ꯃꯆꯥ ꯃꯁꯤꯒꯤ ꯃꯃꯤꯠꯁꯤꯕꯨ ꯏꯔꯥꯎ ꯂꯥꯎꯅ ꯑꯩꯉꯣꯟꯗ ꯄꯥꯡꯂꯒ ꯌꯦꯡꯉꯝꯗꯥꯏꯅꯦ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯃꯥꯜꯂꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯞꯅꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯗꯨꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯂꯩꯔꯝꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯔꯕꯣꯅꯤ ꯔꯕꯣ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯀꯔꯅꯖꯤꯠꯄꯨ ꯍꯧꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯔꯅꯖꯤꯠꯇꯣ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯔꯕꯣ ꯂꯩꯔꯝꯗ꯭ꯔꯤ ꯔꯕꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯔꯅꯖꯤꯠꯅ ꯀꯩꯅꯣꯅꯦ ꯁꯤꯗ ꯍꯤꯞꯄꯝꯗꯥꯏꯅꯦ ꯃꯥꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯔꯕꯣꯗꯣ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯝꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯔꯥꯡ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯥꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯗꯣꯂꯤ ꯂꯥꯏꯖ ꯑꯃꯗꯤ ꯀꯥꯖꯜ ꯃꯈꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯑꯁ ꯔꯕꯣꯗꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯂꯤꯅ ꯃꯥꯗꯤ ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯕ ꯀꯗꯥꯏ ꯆꯠꯂꯤꯕ ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯇꯥꯕꯅꯦ ꯃꯗꯨꯗ ꯂꯨꯈꯣꯏꯅ ꯑꯁ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯂꯨꯕꯅꯦ ꯑꯗꯨꯒ ꯆꯪꯉꯛꯑꯒ ꯑꯩꯅ ꯍꯤꯞꯊꯒꯦ ꯇꯧꯕꯗ ꯅꯨꯄꯥ ꯑꯃ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯑꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯌꯦꯡꯉꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅꯤ ꯉꯁꯥꯏ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯝꯗꯥꯏꯗ ꯃꯥꯕꯨ ꯇꯨꯝꯍꯧꯕꯒꯨꯝ ꯇꯧꯕꯅꯤꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯗꯣꯂꯤꯅ ꯉꯁꯥꯏ ꯃꯈꯣꯏꯕꯨ ꯄꯣꯔꯛꯈꯤꯕ ꯃꯧ ꯅꯍꯥ ꯑꯗꯨꯗ ꯃꯐꯝ ꯀꯗꯥꯏꯗ ꯔꯕꯣꯗꯣ ꯆꯠꯂꯝꯕ ꯌꯥꯏ ꯁ꯭ꯋꯥꯏꯗꯒ ꯈꯨꯡꯒꯪ ꯂꯩꯕ꯭ꯔꯥ ꯔꯕꯣꯅ ꯇꯧꯔꯤꯕꯁꯦ ꯅꯣꯏꯁꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯋꯥ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯧ ꯅꯍꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯃꯤꯌꯥꯏ ꯆꯜꯂꯕ ꯍꯅꯨꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒ ꯍꯅꯨꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯩꯇꯦ ꯔꯕꯣꯁꯨ ꯂꯩꯇꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯗꯣꯂꯤꯅ ꯑꯁ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯈꯣꯏ ꯆꯠꯂꯒ ꯊꯤꯔꯨꯁꯤꯔꯥ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯊꯤꯁꯤꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯨꯈꯣꯏꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯐꯣꯟꯁꯤꯡ ꯑꯗꯣ ꯃꯊꯪ ꯐ꯭ꯂꯥꯛꯁ ꯀꯥꯞꯇꯨꯅ ꯔꯕꯣꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯂꯨꯈꯣꯏꯅ ꯔꯕꯣꯕꯨ ꯀꯧꯗꯨꯅ
ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯑꯃꯗꯤ ꯃꯐꯝ ꯀꯌꯥꯗ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯆꯕꯦꯠ ꯆꯠꯇꯨꯅ ꯔꯥꯕꯨꯕꯨ ꯀꯧꯗꯨꯅ ꯊꯤꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯅꯖꯤꯠꯇꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯥꯕꯨꯕꯨ ꯀꯟꯅ ꯀꯧꯔꯤꯕꯗꯣ ꯃꯍꯥꯛꯁꯨ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯔꯅꯖꯤꯠꯅ ꯀꯅꯥꯅꯣꯅꯦ ꯃꯄꯥꯟꯗ ꯔꯥꯕꯨ ꯀꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯔꯥꯕꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏ ꯔꯥꯕꯣ ꯀꯩꯅꯣ ꯍꯧꯒꯠꯂꯣꯛꯁꯦ ꯀꯅꯥꯅꯣꯃ ꯅꯪ ꯃꯄꯥꯟꯗ ꯀꯧꯔꯤꯁꯦ ꯅꯪ ꯇꯥꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯕꯣꯗꯣ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯀꯅꯥꯅꯣ ꯑꯩ ꯀꯧꯋꯦꯕꯣ ꯑꯁ ꯌꯦꯡꯉꯨꯇꯨ ꯑꯥꯗ ꯀꯧꯔꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯂꯨꯈꯣꯏꯅ ꯃꯄꯥꯟꯗ ꯔꯥꯕꯣ ꯍꯥꯏꯗꯨꯅ ꯀꯧꯔꯗꯨꯅ ꯊꯤꯔꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯣꯅ ꯈꯣꯟꯖꯦꯜꯁꯤꯕꯨ ꯂꯨꯈꯣꯏ ꯅꯠꯇ꯭ꯔꯅꯦ ꯂꯨꯈꯣꯏꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯑꯋꯣꯏꯕꯃꯛꯀꯤ ꯂꯨꯈꯣꯏ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯔꯅꯖꯤꯠ ꯑꯃꯗꯤ ꯔꯥꯕꯣꯅ ꯂꯨꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯅꯥꯅꯣ ꯃꯥꯅ ꯀꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯝꯅ ꯃꯔꯥꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯗꯣꯂꯤ ꯑꯃꯗꯤ ꯀꯥꯖꯜ ꯑꯃꯗꯤ ꯂꯥꯏꯖꯥ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯔꯅꯖꯤꯠꯅ ꯂꯨꯈꯣꯏꯁꯤ ꯃꯄꯥꯟꯗ ꯔꯥꯕꯣꯅ ꯂꯥꯎ ꯂꯩꯔꯦꯅꯦ ꯑꯩ ꯊꯣꯛꯑꯒ ꯌꯦꯡꯉꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯂꯣꯏꯅꯃꯛ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯃꯗꯤ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯔꯥꯕꯣ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯗꯣ ꯃꯈꯣꯏ ꯃꯉꯥꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯀꯔꯅꯖꯤꯠꯅ ꯃꯥꯒꯤꯁꯤꯕꯨ ꯉꯥꯎꯔꯤꯕ ꯒꯥꯏꯗꯨꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯅ ꯀꯣꯏꯆꯠ ꯆꯠꯄꯤꯗꯨꯔꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯥꯖꯜꯅ ꯑꯁ ꯑꯣꯏꯔꯝꯃꯣꯏꯁꯤ ꯑꯩ ꯀꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯙꯥꯔꯤꯗ ꯂꯦꯞꯂꯒ ꯗꯥ ꯂꯨꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯗꯨꯝꯅ ꯀꯥꯖꯜꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯩ ꯑꯗꯣ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯄꯔꯦꯡ ꯁꯥꯅ ꯀꯔꯅꯖꯤꯠ ꯔꯥꯕꯣ ꯗꯣꯂꯤ ꯑꯃꯗꯤ ꯂꯥꯏꯖꯥ ꯃꯈꯣꯏ ꯂꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯂꯨꯈꯣꯏꯅ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯣꯏꯗ ꯑꯁꯤꯗ ꯄꯔꯦꯡ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯒ ꯂꯩꯔꯝꯃꯤꯅꯤ ꯑꯁꯣꯝꯅ ꯃꯍꯥꯛ ꯁꯥꯎꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯔꯥꯕꯣꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯐꯥꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯑꯃꯝꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯇꯨꯝꯕ ꯊꯨꯒꯥꯏꯔꯤꯕ꯭ꯔꯥ ꯀꯥꯏꯗꯔꯣ ꯗꯣꯂꯤꯅ ꯀꯩꯗꯧꯔꯒꯦ ꯗꯥ ꯂꯨꯈꯣꯏ ꯔꯥꯕꯣꯗꯤ ꯍꯧꯖꯤꯛꯇꯅꯤ ꯍꯧꯒꯠꯂꯛꯏꯁꯦ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏ ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯛꯀ ꯅꯠꯇ꯭ꯔꯣ ꯔꯥꯕꯣꯁꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯗꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯗꯨꯕꯣ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯣꯅ ꯀꯗꯥꯏꯗꯩ ꯃꯥꯡꯕꯅꯣꯍꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯇꯨꯝꯃ ꯂꯩ ꯅꯪ ꯃꯥꯡꯈ꯭ꯔꯦꯅ ꯑꯩꯈꯣই ꯍꯧꯒꯠꯂꯒ ꯊꯤ ꯂꯥꯛꯏꯁꯤꯅꯤ ꯅꯪꯗꯤ ꯁꯤꯗ ꯑꯩ ꯀꯧ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯩ ꯀꯧꯔꯤꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯈꯣꯏ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯄꯨꯔꯛꯈꯤꯕ ꯃꯧ ꯅꯍꯥ ꯑꯗꯨꯗ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯃꯤꯔꯥꯡ ꯊꯥꯡꯖꯟꯕ ꯑꯃꯗꯤ ꯌꯥꯝꯅ ꯃꯣꯠꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯨꯈꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯍꯟꯕ ꯉꯝꯗꯅ ꯁꯤꯔꯒꯗꯧꯕꯅꯤ ꯌꯦꯡꯉꯨ ꯉꯁꯥꯏ ꯑꯩꯈꯣꯏꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯧ ꯅꯍꯥꯗꯣ ꯏꯆꯝ ꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯈꯣꯏꯅꯤ ꯚꯨꯠ ꯍꯥꯏꯔꯤꯕꯗꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯊꯤꯕꯗ ꯃꯈꯣꯏ ꯐꯪꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯂꯤꯅ ꯉꯥꯏꯈꯣꯍꯦ ꯑꯁꯤꯗ ꯀꯔꯤꯅꯣ ꯃꯇꯨꯝ ꯑꯃ ꯐꯤꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯒ ꯑꯁꯤꯗꯁꯨ ꯃꯇꯨꯝ ꯑꯃ ꯁꯥꯡꯇꯛ ꯇꯧꯔꯒ ꯐꯤ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏꯗ ꯄꯔꯞ ꯃꯈꯣꯏꯅ ꯎꯔꯤꯕ ꯃꯇꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯤꯁꯤ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯐꯤ ꯃꯌꯨꯝ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯤ ꯑꯗꯨꯅ ꯍꯦꯟꯅ ꯃꯈꯣꯏ ꯉꯛꯈ꯭ꯔꯤ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯃꯧ ꯅꯍꯥ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯃꯤꯌꯥꯏ ꯆꯜꯂꯕ ꯍꯅꯨꯕꯤ ꯑꯃ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯍꯧꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯕꯨꯗꯣꯜ ꯑꯗꯣ ꯇꯞꯅ ꯃꯨꯠꯊꯔꯛꯂꯒ ꯍꯧꯖꯤꯛꯇꯤ ꯃꯨꯠꯈ꯭ꯔꯤ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯐ꯭ꯂꯥꯁ ꯑꯗꯣ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯗꯣ ꯉꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯕꯨꯛ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯕꯣꯅ ꯃꯄꯥꯟꯗ ꯂꯩ ꯃꯥꯜꯂꯦꯍꯦ ꯊꯨꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯔꯥꯕꯣ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯏ
ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯗꯦ꯫ ꯉꯁꯥꯏ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯣꯡ ꯌꯨꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯐꯤ ꯍꯣꯡꯉꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨꯗꯤ ꯐꯤ ꯍꯣꯡꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯅ ꯁꯦꯠꯆꯈꯤꯕ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯦꯠ ꯆꯥꯔꯤ꯫ ꯃꯗꯨ ꯎꯕꯗ ꯔꯕꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯆꯥꯈꯤꯕ ꯆꯥꯛ ꯑꯗꯣ ꯀꯔꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄꯗꯗꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯗꯣꯂꯤ ꯌꯥꯝꯅ ꯀꯟꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯣꯔꯤ꯫ ꯂꯥꯏꯖꯁꯨ ꯑꯣꯔꯤ, ꯀꯥꯖꯜꯁꯨ ꯑꯗꯨꯃꯉꯥꯏ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯍꯟꯗꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯝꯃꯛꯄꯒꯨꯝ ꯃꯅꯤꯡ ꯃꯃꯥꯡ ꯅꯣꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯇꯔꯨꯛꯇꯣ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯂꯦꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯕꯒꯤ ꯃꯃꯤ ꯁꯥꯃꯤ ꯀꯔꯤꯅꯣꯃ ꯎꯍꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯂꯨꯈꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯕꯨ ꯆꯦꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯗꯣ ꯃꯗꯣ ꯚꯨꯠ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯀꯔꯅꯖꯤꯠꯅ ꯍꯦꯔꯥ ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ? ꯂꯥꯎ ꯑꯩꯈꯣꯏ ꯍꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯐꯔꯅꯤ, ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯄꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯅꯅꯕꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯍꯩꯃꯥ ꯅꯈꯣꯏ ꯆꯠꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯏ ꯇꯔꯨꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯇꯔꯨꯛꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤ ꯄꯨꯝꯃꯝ ꯃꯝꯍꯧꯕꯗꯥꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯗ ꯌꯦꯡꯅꯔꯛꯄꯗꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯍꯣꯡꯗꯣꯛꯈꯤꯕ ꯐꯤ ꯑꯗꯣ ꯑꯃꯨꯛ ꯁꯦꯠꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯗꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩꯗꯧꯔꯤꯅꯣ ꯅꯈꯣꯏꯕꯨ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯁꯨ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯗꯅ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯇꯧꯔꯝꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯄꯨꯂꯞ ꯃꯐꯝ ꯑꯃꯗ ꯐꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯀꯔꯅꯖꯤꯠꯅ ꯏꯇꯩꯃ ꯉꯁꯤ ꯑꯩꯈꯣꯏꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯂꯨꯈꯣꯏꯁꯤ ꯃꯄꯥꯟꯗ ꯔꯕꯣ ꯀꯧꯔꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯧꯁꯤꯜꯂꯨꯔꯒ ꯆꯪꯉꯛꯄꯗꯗꯤ ꯌꯨꯝ ꯑꯁꯤꯗ ꯏꯇꯩꯃ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯏꯅꯦꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯁꯤꯗ ꯊꯥꯜꯂꯤꯕ ꯕꯨꯗꯣꯜ ꯑꯁꯤꯁꯨ ꯃꯨꯠꯈꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯌꯨꯝ ꯑꯁꯦ ꯅꯤꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ ꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯨꯏꯗ ꯂꯩꯔꯛꯄꯁꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ꯫ ꯅꯈꯣꯏꯅ ꯉꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯈꯣꯏ ꯋꯥ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ꯫ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯁꯨ ꯄꯣꯊꯥꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯑꯗꯨꯗꯤ ꯐꯃꯨꯡ ꯀꯥꯈꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯐꯛꯇ ꯇꯨꯝꯅꯕꯅ ꯇꯨꯝꯅꯕ, ꯐꯃꯨꯡꯗ ꯀꯥꯈꯠꯄꯅ ꯀꯥꯈꯠꯄ ꯂꯣꯏꯅ ꯀꯥꯈꯠꯅꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯨꯝꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯅꯖꯤꯠꯅ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤꯅꯤ ꯆꯨꯔꯤꯕ ꯅꯣꯡꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯨꯔꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯗꯣꯂꯤꯅ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯅꯦꯠꯋꯥꯛ ꯁꯨꯝꯇ ꯐꯪꯗꯦ꯫ ꯑꯩꯗꯤꯅꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯤꯠꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤꯌꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯑꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯃꯈꯣꯏꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯧ ꯅꯍꯥ ꯑꯗꯨꯁꯨ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯗꯨꯁꯨ ꯊꯣꯛꯈꯤ꯫ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯡ ꯑꯗꯣ ꯃꯈꯣꯏꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗ ꯂꯨꯈꯣꯏꯅ ꯀꯩꯅꯣꯅꯦ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯍꯥꯡꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯅꯖꯤꯠꯅ ꯃꯈꯣꯏꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯀꯧꯁꯤꯜꯂꯒ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯊꯅꯝꯕꯅꯤꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯂꯤ, ꯂꯥꯏꯖ ꯑꯃꯗꯤ ꯀꯥꯖꯜ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝꯗꯤ ꯀꯤꯔꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯗ ꯔꯕꯣꯅ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯗꯅ ꯀꯞꯄꯛꯏꯁꯤꯅ? ꯑꯩꯈꯣꯏ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯂꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯅꯖꯤꯠꯅ ꯍꯦꯔꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯌꯨꯝꯅꯦꯅ ꯈꯣꯡꯈ꯭ꯋꯥꯏ ꯁꯨꯖꯥ ꯀꯥꯔꯕ
ꯈꯣꯡꯄꯥꯛꯅ ꯑꯃꯨꯛꯇꯪ ꯀꯥꯎꯕꯗ ꯕꯣꯡ ꯕꯣꯡ ꯅꯤꯡꯈꯥꯏꯔꯒ ꯇꯧꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯥꯎꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯊꯣꯡ ꯑꯗꯨꯁꯨ ꯐꯛꯀꯥꯏꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯗꯣꯂꯤꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯂꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯈꯣꯏ ꯂꯩꯔꯤꯕ ꯂꯥꯏꯖꯥ ꯑꯃꯗꯤ ꯀꯖꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏ ꯀꯔꯅꯖꯤꯠ ꯑꯃꯗꯤ ꯔꯕꯣ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯑꯁꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯗꯣꯂꯤꯅ ꯊꯣꯡꯅꯥꯎꯗ ꯀꯔꯤꯅꯣꯃ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯀꯤꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯌꯦꯡꯕꯗꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯃꯈꯩ ꯎꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯗꯤ ꯃꯧ ꯅꯍꯥ ꯑꯗꯣ ꯎ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯈꯣꯏ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯈꯣꯏ ꯄꯨꯡꯀꯤ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯊꯣꯡ ꯑꯁꯤꯁꯨ ꯃꯄꯥꯟꯗꯒꯤ ꯃꯈꯣꯏꯅ ꯂꯣꯟꯁꯤꯜꯂꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯗꯣꯛꯈ꯭ꯔꯤ ꯃꯈꯣꯏ ꯁꯤꯕꯒꯤ ꯃꯔꯥꯟ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯛꯄ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯕꯣꯅ ꯉꯥꯏꯈꯣ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯅꯍꯥ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯍꯤꯡ ꯂꯦꯛꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯩꯗꯧꯅꯨꯡꯗ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯛꯑꯣꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯁꯤꯔꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯗꯣꯂꯤꯅ ꯑꯁ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯔꯥꯡ ꯂꯪ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯣꯛ ꯊꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯨꯈꯣꯏꯅ ꯀꯅꯥꯅꯣ ꯊꯣꯡꯗꯣ ꯃꯄꯥꯟꯗ ꯂꯣꯜꯂꯤꯕꯅꯤ ꯑꯃꯨꯛꯇ ꯍꯥꯡꯇꯣꯔꯛꯑꯣ ꯑꯗꯨꯝꯅ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯌꯥꯝꯅ ꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯅꯣꯛꯂꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯇꯔꯨꯛꯇꯣ ꯇꯨꯃꯤꯟꯅ ꯂꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯃꯁꯤꯗꯒꯤ ꯀꯔꯅꯖꯤꯠꯅ ꯐꯔꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗꯅꯦ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ꯃꯣꯕꯥꯏꯜꯁꯤꯡꯁꯦ ꯁꯨꯝ ꯐ꯭ꯂꯥꯛꯁ ꯀꯥꯞꯇꯨꯅ ꯊꯝꯂꯕꯗꯤ ꯑꯃꯨꯛꯇ ꯃꯩ ꯄꯨꯂꯞ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯨꯅ ꯐ꯭ꯂꯥꯛꯁ ꯑꯃꯃꯝ ꯀꯥꯞꯂꯁꯤ ꯑꯩꯒꯤꯁꯤ ꯍꯥꯟꯅ ꯀꯥꯞꯂꯒꯦ ꯁꯤꯒꯤꯅꯦ ꯕꯨꯗꯣꯟ ꯊꯅꯝꯕ ꯃꯣꯏꯒꯤ ꯎ ꯃꯈꯣꯡꯁꯤꯗ ꯑꯩꯒꯤꯁꯦ ꯊꯝꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯐ꯭ꯂꯥꯛꯁ ꯀꯥꯞꯄꯒ ꯃꯐꯝ ꯆꯥꯅ ꯊꯝꯃꯒ ꯉꯥꯜꯍꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯅꯣꯛꯂꯒ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯗꯣꯂꯤ ꯂꯥꯏꯖꯥ ꯑꯃꯗꯤ ꯀꯥꯖꯜ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯅꯗꯨꯅ ꯀꯞꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯀꯤꯔ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯐꯒꯗꯕ ꯅꯠꯇꯦꯅꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ ꯊꯣꯡ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯝꯈꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯀꯟꯅ ꯅꯤꯛꯂꯛꯈꯤ ꯑꯗꯨꯒ ꯗꯝ ꯊꯤꯜꯂꯤ ꯑꯗꯨꯝꯅ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄ ꯑꯗꯨꯗ ꯐꯛꯂꯥꯡ ꯌꯥꯎꯅ ꯅꯤꯛꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯨꯈꯣꯏ ꯀꯔꯅꯖꯤꯠ ꯑꯃꯗꯤ ꯔꯝꯕꯣ ꯃꯃꯤꯠ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯥꯏꯒꯠꯇꯅ ꯂꯥꯎꯁꯤ ꯍꯥꯏꯅꯗꯨꯅ ꯏꯪꯒꯤꯠ ꯄꯤꯅꯔꯒ ꯃꯈꯣꯏꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥꯅꯣꯗ ꯊꯤꯜꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯈꯠꯂꯛꯏ ꯑꯗꯨꯝꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯎꯈꯠꯅꯔꯛꯄ ꯑꯗꯨꯗ ꯗꯣꯂꯤ ꯂꯥꯏꯖꯥ ꯑꯃꯗꯤ ꯀꯥꯖꯜ ꯃꯈꯣꯏꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯗꯨꯝꯅ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯃ ꯄꯨꯡꯅꯤꯟ ꯅꯤꯟꯕꯒꯨꯝ ꯇꯧꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯒꯤꯗꯤ ꯊꯣꯡ ꯊꯤꯜꯂꯝꯕ ꯅꯤꯛꯂꯝꯕ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯩꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡ ꯇꯥꯔꯝꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯤ ꯑꯗꯨꯝꯅ ꯅꯣꯡ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯍꯦꯛ ꯍꯥꯡꯈꯤꯕꯗꯒꯤꯗꯤ ꯅꯣꯡ ꯑꯗꯨꯅ ꯆꯣꯠꯂꯝꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨꯗꯒꯤ ꯅꯣꯡꯂꯤꯛ ꯇꯥꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯇꯧꯔꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯄꯦꯔꯦꯛ ꯇꯨꯞ ꯇꯥꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯤ ꯃꯗꯨ ꯅꯠꯇꯅ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯍꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯣꯠ ꯆꯦꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯇꯥꯔꯨꯕꯗꯒꯤ ꯂꯨꯈꯣꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯂꯩꯔꯨꯔꯤꯕ ꯌꯨꯝꯁꯦ ꯃꯤ ꯂꯩꯅꯗꯕ ꯍꯟꯇꯦꯠ ꯍꯥꯎꯁ ꯍꯥꯏꯕꯗꯨꯅꯤ ꯑꯁ ꯐꯖꯩꯍꯦ ꯄꯨꯠꯀꯤ ꯋꯥꯔꯤꯒ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯀꯔꯅꯖꯤꯠꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯕꯣꯅ ꯀꯔꯅꯖꯤꯠ ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯥꯔꯠ ꯇꯥꯕꯗꯣ ꯇꯧꯔꯛꯀꯅꯨ ꯂꯨꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗꯣꯏꯅꯤ ꯌꯨꯝꯁꯦ ꯇꯝꯅꯕ ꯌꯨꯝ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯈꯤꯕ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯀꯅꯥ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯆꯦꯟꯗꯨꯅ ꯄꯨꯕ ꯇꯥꯔꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯂꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯗꯣ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯅꯈꯣꯏꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯂꯥꯛꯏ ꯉꯁꯥꯏ ꯑꯩꯈꯣꯏꯗꯤ ꯅꯣꯡ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯤ ꯅꯣꯡ ꯑꯃꯠꯇ ꯆꯣꯠꯇꯦ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯄꯗ ꯈꯣꯡꯒꯨꯜ ꯇꯥꯗꯕꯒꯨꯝꯁꯨ ꯇꯧꯏ
ꯑꯩꯈꯣꯏꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯄꯨꯊꯗꯅ ꯑꯃꯨꯛꯇꯣꯏꯕ ꯁꯤꯠꯇꯅ ꯈꯣꯡꯎꯞ ꯂꯧꯊꯣꯛꯅꯔꯒ ꯂꯥꯛꯂꯤꯕꯗꯨꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯤ ꯒꯝ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯒ ꯐꯤ ꯍꯣꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯁꯣꯝꯅ ꯐꯤ ꯍꯣꯡꯗꯣꯛꯄꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯐꯤ ꯑꯗꯣ ꯁꯦꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯤꯡꯗꯨꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯄꯤꯛꯅꯤꯛ ꯂꯥꯛꯄꯗ ꯁꯦꯠꯈꯤ ꯆꯥꯈꯤꯕꯁꯤꯡ ꯑꯗꯨꯅꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒꯁꯨ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯈꯪꯂꯦ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯕ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯛꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯗꯣꯂꯤꯗꯤ ꯍꯦꯟꯅ ꯀꯤꯔꯛꯂꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯈꯤꯕꯁꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯩꯅꯣꯃꯩ ꯇꯧꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯒꯅꯤꯅꯦ ꯑꯗꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯉꯁꯥꯏ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯗꯥꯏꯗ ꯃꯧ ꯅꯍꯥ ꯑꯗꯣ ꯃꯃꯥꯏꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯊꯦꯛꯂꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯁꯟꯗꯨꯅ ꯌꯦꯡꯉꯛꯄꯗꯗꯤ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯃꯤꯠꯇꯨ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯃꯃꯥꯏ ꯑꯗꯣ ꯏꯃꯨ ꯃꯨꯟꯅ ꯀꯥꯊꯦꯛꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯂꯩꯁꯟꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤꯃꯇ ꯇꯧꯔꯝꯈꯤꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤꯕꯅꯤ ꯑꯩꯅ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗꯗꯤ ꯔꯕꯣ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯍꯧꯗꯣꯛꯂꯒ ꯔꯕꯣꯕꯨ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯑꯩ ꯊꯤꯈꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯅꯪ ꯑꯗꯨ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤꯕ ꯍꯥꯏꯗꯨꯅꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯅ ꯑꯩꯁꯦ ꯆꯦꯜꯂꯒ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯕ ꯖꯥꯠꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯗꯤ ꯆꯦꯟꯗꯨꯅ ꯄꯨꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯀꯤꯔꯛꯂꯤ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯁꯨ ꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯑꯗꯣ ꯍꯦꯂꯣꯏꯅ ꯆꯦꯜꯂꯤ ꯍꯥꯏ ꯕꯨꯠꯅ ꯆꯦꯜꯂꯤ ꯍꯥꯏ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗꯅ ꯐꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯆꯦ ꯑꯗꯨꯅ ꯍꯦꯂꯣꯏꯅ ꯆꯦꯜꯂꯤꯕꯅꯤ ꯕꯨꯠꯅ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯉꯥꯡꯂꯝ ꯁꯛꯂꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯍꯧꯖꯤꯛꯇꯗ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯞꯄꯤ ꯃꯇꯝ ꯑꯗꯨꯗ ꯀꯥꯖꯜꯅ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯥ ꯅꯪꯅ ꯄꯪꯀꯞꯇ ꯀꯞꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯂꯥꯏꯖꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯂꯤ ꯃꯈꯣꯏ ꯕꯨꯠ ꯄꯦꯠꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯄꯨꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯂꯕꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯆꯦꯟꯗꯨꯅ ꯄꯨꯔꯤꯕꯅꯤ ꯑꯩꯈꯣꯏ ꯎꯃꯪ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯝꯃꯥꯡꯅꯔꯒ ꯑꯗꯨꯃꯛ ꯁꯤꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯈꯣꯏ ꯀꯔꯅꯖꯤꯠ ꯑꯃꯗꯤ ꯔꯕꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯑꯩꯈꯣꯏ ꯌꯥꯎꯔꯤꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯪꯗꯤ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯁꯤ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯕ ꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯨꯡ ꯌꯦꯡꯂꯛꯄꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯄꯨꯡ 1 ꯇꯥꯔꯝꯕꯗꯨꯗ ꯃꯈꯣꯏꯅ ꯈꯜꯂꯤ ꯑꯩꯁꯦ ꯅꯣꯡꯉꯥꯟꯒꯗꯕꯅꯦ ꯄꯨꯡ 4-5ꯗ ꯉꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯁꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯒꯤ ꯌꯨꯝꯒꯤ ꯋꯥꯡꯃꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯟꯅꯔꯤꯕ ꯑꯗꯣ ꯃꯈꯣꯏꯅ ꯇꯥꯕꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯅꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯥ ꯑꯗꯨꯗ ꯆꯩ ꯊꯥꯡꯗꯨꯅ ꯉꯥꯡꯂꯤ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯑꯣꯠꯄ ꯂꯥꯛꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯈꯟꯅꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯨꯕ ꯆꯩꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯀꯞ ꯂꯥꯎꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯀꯌꯥ ꯃꯊꯪ ꯎꯕꯒꯨꯝ ꯇꯧꯔꯤ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯣ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯤ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯕꯒꯤ ꯃꯉꯥꯜ ꯑꯗꯨ ꯃꯉꯥꯏꯔꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯏꯍꯟ ꯍꯟꯕꯒꯨꯝ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯝꯅ ꯊꯣꯡ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯆꯦꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯦ ꯇꯨꯃꯤꯟꯅ ꯇꯥꯁꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯉꯁꯥꯏ ꯎꯈꯤꯕ ꯃꯧ ꯅꯍꯥ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯃꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯤ ꯃꯁꯝ ꯐꯣꯏꯗꯨꯅ ꯆꯤꯡꯗꯨꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯗꯨꯅ ꯐꯨꯔꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯍꯜ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯥꯝꯖꯤꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯈꯥꯝꯕ ꯌꯥꯗꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯆꯩ ꯑꯃꯅ ꯌꯥꯝꯅ ꯊꯤꯅ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯗꯨꯒ ꯃꯧ ꯅꯍꯥ ꯑꯗꯨꯒꯕꯨ ꯐꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯥꯎ ꯈꯣꯡꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯈꯔ ꯆꯥꯎꯕ
ꯌꯨꯁꯨꯛ ꯑꯃꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯟꯖꯟ ꯍꯟꯖꯟ ꯐꯨꯕꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯣ ꯃꯀꯣꯛꯇ ꯄꯥꯟꯕꯗꯒꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯥꯈꯤꯕ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯈꯣꯏꯅ ꯉꯁꯥꯏ ꯎꯈꯤꯕꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯕꯨꯕꯣꯛ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯞꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯆꯩ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯃꯥꯅ ꯄꯥꯏꯔꯤꯕ ꯌꯣꯠꯁꯨꯛ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯗꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯧ ꯅꯍꯥ ꯑꯗꯨꯁꯨ ꯃꯀꯣꯛ ꯑꯗꯣ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯒ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯤꯃꯟꯈꯤꯕꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯌꯣꯠꯁꯨꯛ ꯑꯗꯨꯅ ꯂꯪꯉꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯥꯟꯕꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯇꯨꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯃꯃꯥ ꯑꯃꯗꯤ ꯍꯅꯨꯕꯤ ꯑꯃꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯤ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯍꯨꯝ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯤꯔꯛꯏ ꯑꯗꯨꯝꯅ ꯊꯤꯔꯛꯂꯕꯒꯤ ꯇꯨꯡꯗ ꯀꯦꯔꯣꯁꯤꯟ ꯈꯔ ꯐꯪꯕꯗꯒꯤ ꯀꯦꯔꯣꯁꯤꯟ ꯑꯗꯣ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯄꯨꯂꯞ ꯍꯩꯖꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯩ ꯊꯥꯗꯣꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯁꯨ ꯌꯥꯎꯅ ꯆꯥꯛꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯌꯨꯝ ꯑꯗꯣ ꯃꯩ ꯆꯥꯛꯂꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯁꯨ ꯌꯥꯎꯅ ꯌꯨꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯤꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯗꯤ ꯃꯩꯁꯥ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯣ ꯃꯩ ꯊꯥꯔꯝꯂꯕꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯗꯣ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯣ ꯃꯈꯣꯏ ꯇꯔꯨꯛꯅ ꯊꯣꯡꯅꯥꯎꯗꯒꯤ ꯎꯍꯧꯏ ꯑꯗꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯍꯩꯊꯔꯛꯂꯤ ꯑꯗꯨꯝꯅ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤꯗꯤ ꯌꯨꯝꯗ ꯆꯥꯛꯂꯝꯕ ꯃꯩ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯅꯨꯡꯒꯤ ꯄꯣꯠ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅꯃꯛ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯩꯅ ꯀꯥꯕꯛ ꯆꯥꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯁꯨ ꯇꯞꯅ ꯃꯟꯊꯔꯛꯇꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯤ ꯉꯁꯥꯏ ꯃꯈꯩ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯅꯔꯨꯔꯕ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯣ ꯍꯧꯖꯤꯛ ꯐꯤꯕꯝ ꯑꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯁꯤꯗ ꯃꯈꯣꯏ ꯈꯪꯂꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯅꯅꯕ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯟꯅꯅꯕ ꯄꯨꯔꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯀꯔꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯕꯒꯤ ꯃꯈꯣꯏ ꯇꯔꯨꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ ꯃꯈꯣꯏꯅ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯕꯨ ꯍꯥꯠꯅꯤꯡꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯅ ꯍꯥꯠꯈꯤꯕꯁꯨ ꯌꯥꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯧ ꯅꯍꯥ ꯑꯗꯣ ꯃꯃꯥꯏ ꯐꯤꯔꯨꯛ ꯈꯨꯝꯖꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛ ꯀꯤꯈꯤꯕꯅ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯤꯗꯒꯤꯗꯤ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏꯅ ꯏꯇꯩꯃ ꯅꯍꯥꯛꯁꯦ ꯊꯋꯥꯏ ꯅꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯂꯣꯏꯅ ꯎꯈ꯭ꯔꯦ ꯈꯪꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯇꯥꯈ꯭ꯔꯦ ꯏꯇꯩꯃꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯑꯗꯣ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕꯗꯨꯒꯤ ꯃꯈꯥ ꯑꯩ ꯂꯤꯔꯛꯀꯦ ꯇꯥꯎ ꯑꯁꯨꯝꯅ ꯁꯤꯔꯕ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯎ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯝꯃꯝꯈꯤꯕꯅꯤ ꯑꯗꯨꯝꯅ ꯎꯃꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯌꯥꯟꯗꯨꯅ ꯆꯍꯤ ꯀꯌꯥ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯁꯦ ꯎꯆꯦꯛ ꯑꯣꯌꯥꯅ ꯆꯥꯈꯤ ꯎꯃꯪ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯁꯦ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯊꯣꯏꯅ ꯈꯟꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯒ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯊꯅꯝꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯕꯅꯤ ꯎꯃꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯍꯤ ꯀꯌꯥ ꯊꯧꯔꯤ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯧꯔꯤ ꯑꯗꯨꯁꯨ ꯇꯞꯊꯔꯛꯇꯨꯅ ꯑꯩꯈꯣই ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯁꯔꯨ ꯁꯔꯥꯡ ꯄꯨꯝꯅꯃꯛ ꯂꯩꯃꯥꯏꯗ ꯂꯣꯏꯅꯃꯛ ꯇꯥꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯒꯨꯝꯅ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯂꯣꯏꯅ ꯍꯟꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯅꯤꯕ ꯉꯝꯖꯗꯦ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯗꯥꯡ ꯈꯛꯇꯗ ꯄꯥꯡꯒꯜ ꯑꯁꯦ ꯊꯣꯛꯄꯅꯤꯗꯣ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯣꯏꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯁꯔꯨ ꯁꯔꯥꯡ ꯑꯁꯦ ꯅꯈꯣꯏꯅ ꯄꯣꯠꯂꯣꯏꯕꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯥꯖꯜꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯐꯥꯒꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯔꯤ ꯍꯥꯏꯔꯒ ꯃꯔꯥꯟ ꯁꯤꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯗꯤ ꯅꯈꯣꯏꯅ ꯈꯪꯕꯒꯤ ꯋꯥꯅꯤ
ꯃꯗꯨꯒꯤ ꯏꯕꯤꯗꯦꯟꯁ ꯑꯃ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯑꯃꯠꯇ ꯋꯥꯒꯅꯨ, ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯕꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯂꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯁꯤꯒꯤ ꯎꯄꯨ ꯃꯆꯥꯁꯦ ꯍꯥꯡꯇꯣꯛꯎ, ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯎꯔꯝꯒꯅꯤ꯫ ꯄꯣꯠꯁꯛ ꯑꯗꯣ ꯅꯈꯣꯏꯅ ꯎꯃꯪ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯈꯔ ꯂꯥꯞꯅ ꯄꯨꯊꯣꯛꯂꯒ ꯄꯣꯠꯁꯛ ꯑꯗꯣ ꯃꯈꯨꯝ ꯍꯥꯡꯇꯣꯛꯎ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯣꯛꯂꯛꯀꯅꯤ꯫ ꯄꯣꯠꯁꯛ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯁꯣꯏꯗꯅ ꯌꯥꯏꯕꯤ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏꯅ, ꯐꯔꯦ ꯐꯔꯦ ꯏꯇꯩꯃ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯑꯩꯈꯣꯏ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯣꯛꯂꯒ, ꯀꯀꯥ, ꯑꯩ ꯇꯥꯛꯀꯦ ꯂꯥꯛꯑꯣ꯫ ꯑꯩꯈꯣꯏ ꯎꯃꯪ ꯑꯁꯤꯗ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯣꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯤ꯫ ꯆꯍꯤ 10 ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯖꯈ꯭ꯔꯒꯦ꯫ ꯀꯀꯥ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯔꯅꯖꯤꯠꯅ, ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ, ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯂꯒꯦ꯫ ꯀꯗꯥꯏꯗꯅꯣ ꯅꯈꯣꯏꯒꯤ ꯂꯩ ꯍꯥꯏꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯃꯧ ꯅꯍꯥ ꯑꯗꯨꯒ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯔꯨ ꯁꯔꯥꯡꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯣ ꯎꯍꯜꯂꯤ꯫ ꯃꯐꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯖꯜꯂꯤ꯫ ꯅꯥꯄꯤ ꯁꯤꯡꯂꯥꯡ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯇꯨꯅ ꯂꯥꯛꯄꯗ ꯁꯔꯨ ꯁꯔꯥꯡ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯁꯔꯨ ꯁꯔꯥꯡ ꯑꯗꯨꯒꯤ ꯃꯔꯛ ꯃꯌꯥ ꯑꯃꯗꯤ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛꯇ ꯎꯔꯤ ꯋꯥꯔꯤ ꯅꯥꯄꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯌꯣꯝꯁꯤꯜꯂꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯒ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯧꯈꯠꯂꯒ ꯎꯃꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯣꯠꯂꯣꯏꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ, ꯃꯔꯝꯗꯤ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯗꯨ ꯂꯧꯈꯠꯄꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯃꯤ ꯑꯃ ꯄꯣꯠꯂꯣꯏꯕ ꯍꯥꯏꯕꯁꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯪꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯈꯪꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯕꯗꯨꯗꯪ ꯊꯣꯛꯍꯜꯂꯨ, ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯔꯕꯣꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯂꯩꯃꯥꯏ ꯆꯣꯠꯂꯤ, ꯑꯀꯪꯕ ꯁꯤꯡ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯔꯔꯣꯏ, ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯇꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯂꯤꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ, ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯧ ꯅꯍꯥ ꯑꯃꯗꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯑꯁꯥꯕꯒꯨꯝ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯅ ꯇꯨꯃꯤꯟ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯀꯔꯅꯖꯤꯠꯇ ꯑꯣꯟꯁꯤꯜꯂꯒ, ꯏꯕꯨꯡꯉꯣ, ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯎꯄꯨ ꯃꯆꯥꯗꯣ ꯅꯍꯥꯛ ꯂꯧꯊꯣꯛꯂꯨꯔꯣ꯫ ꯑꯗꯨꯗꯨꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯆꯤꯡꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯥꯡꯇꯣꯛꯎꯀꯣ꯫ ꯅꯈꯣꯏ ꯀꯥꯎꯒꯅꯤ, ꯆꯦꯛꯁꯤꯟꯅ ꯄꯥꯏꯁꯤꯜꯂꯨ꯫ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯔꯨ ꯁꯔꯥꯡ ꯑꯁꯦ ꯍꯦꯛ ꯄꯣꯠꯂꯣꯏꯈꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯎꯅꯕ ꯍꯥꯏꯕꯗꯨꯗꯤ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯆꯥꯟꯕꯤꯔꯕꯗꯤ ꯎꯅꯕ ꯐꯪꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯄꯣꯠꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯄꯥꯏꯁꯤꯜꯂꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯀꯔꯅꯖꯤꯠꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎꯄꯨ ꯃꯆꯥ ꯑꯗꯣ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯔꯨ ꯁꯔꯥꯡ ꯑꯁꯤ ꯄꯣꯠꯂꯣꯏꯔꯝꯂꯕꯁꯨ ꯅꯈꯣꯏꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯕꯤꯌꯨꯀꯣ꯫ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯃꯈꯣꯏꯗꯤ ꯋꯥꯔꯤ ꯍꯦꯛ ꯂꯤꯕꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯨꯈꯣꯏ, ꯀꯔꯅꯖꯤꯠ ꯑꯃꯗꯤ ꯔꯕꯣꯅ ꯃꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕꯒꯤ ꯄꯨꯔꯛꯈꯤꯕ ꯁꯤꯡ ꯌꯦꯟ ꯈꯔ ꯑꯗꯣ ꯂꯧꯔꯨꯔꯒ ꯑꯣꯏꯅ ꯄꯣꯠꯂꯣꯏꯔꯁꯤ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯅꯝꯕ ꯃꯐꯝ ꯑꯗꯣ ꯆꯠꯅꯅꯕꯒꯤ ꯂꯝꯕꯤꯗꯤ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯤ ꯊꯝꯐꯝꯗꯨꯐꯥꯎ ꯆꯠꯄ ꯍꯥꯏꯕꯁꯦ ꯂꯝꯕꯤ ꯈꯪꯗꯕꯅꯤꯅ ꯑꯔꯨꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯣꯂꯤꯅ ꯑꯋꯥꯡꯕ ꯎ ꯑꯃꯗ ꯀꯥꯈꯠꯂꯒ ꯌꯦꯡꯊꯔꯛꯂꯕꯗꯤ ꯆꯤꯡꯈꯥꯗ ꯂꯩꯍꯧꯔꯤꯕ ꯒꯥꯔꯤ ꯑꯗꯣ ꯎꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯗꯨꯅ ꯎ ꯀꯥꯕ ꯈꯔ ꯍꯩꯕ ꯔꯕꯣꯗꯣ ꯑꯋꯥꯡꯕ ꯎ ꯑꯃꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯌꯦꯡꯊꯔꯛꯄꯗ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯊꯝꯐꯝ ꯑꯗꯣ ꯎꯔꯤ꯫ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯝꯃꯤꯕ ꯖꯒꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯕꯣꯅ ꯑꯩ ꯈꯪꯂꯦ, ꯀꯨꯝꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ, ꯀꯔꯅꯖꯤꯠ, ꯗꯣꯂꯤ, ꯂꯥꯏꯖꯥ ꯑꯃꯗꯤ ꯀꯥꯖꯜ ꯃꯈꯣꯏ ꯄꯨꯂꯞ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯤꯡ ꯌꯦꯟꯁꯤꯡ ꯑꯗꯣ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯀꯨꯝꯊꯔꯛꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ
ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯒꯥꯔꯤꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯞꯂꯛꯈꯤꯕ ꯁꯤꯡꯌꯦꯟꯁꯤꯡ ꯑꯗꯨ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯆꯤꯅꯥ ꯆꯤꯟꯖꯤꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯧꯊꯣꯔꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯇꯨꯅ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯗꯨ ꯅꯥꯄꯤ ꯑꯃꯗꯤ ꯎꯔꯤ ꯋꯥꯔꯤꯒ ꯀꯣꯟꯅꯅ ꯂꯧꯈꯠꯂꯛꯂꯤ ꯃꯔꯝꯗꯤ ꯃꯗꯨ ꯂꯧꯊꯣꯛꯄꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯂꯒꯅꯤ ꯑꯃꯗꯤ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯗꯨ ꯆꯤꯊꯅꯊꯕꯗꯨꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯥꯄꯤꯁꯤꯡꯅꯥꯡ ꯄꯨꯟꯅ ꯂꯧꯈꯠꯂꯛꯂꯒ ꯁꯤꯡ ꯄꯩꯈꯠꯇꯨꯅ ꯃꯈꯣꯏꯅ ꯃꯩ ꯊꯥꯗꯨꯅ ꯁꯔꯨꯁꯤꯡ ꯑꯗꯨ ꯄꯣꯠꯂꯣꯏꯔꯤ꯫ ꯑꯁꯣꯝꯅ ꯃꯩ ꯊꯥꯔꯕꯒꯤ ꯇꯨꯡ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯡ 7ꯃꯨꯛ ꯇꯥꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯐꯖꯅ ꯍꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯁꯥꯁꯨ ꯐꯖꯅ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯑꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯀꯪꯂꯤ ꯒꯥꯔꯤ ꯆꯠꯄ ꯌꯥꯕꯒꯤ ꯆꯥꯡꯗ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯄꯣꯠꯂꯣꯏꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯌꯦꯡꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯃꯜꯂꯕ ꯌꯨꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯌꯨꯝ ꯑꯗꯨꯗꯤ ꯇꯦꯛꯊꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯃꯊꯛ ꯄꯨꯝꯅꯃꯛꯇꯤ ꯏꯍꯣ ꯍꯣꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯇꯔꯨꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯁꯟꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯂꯧꯁꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯦ ꯑꯃꯨꯛ ꯃꯈꯣꯏꯅ ꯀꯨꯝꯂꯛꯄꯗꯨꯁꯨ ꯚꯤꯗꯤꯑꯣ ꯂꯧꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯂꯥꯏꯕꯛ ꯀꯠꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯁꯨꯝ ꯊꯧꯊꯔꯛꯄꯅ ꯂꯝꯕꯤ ꯃꯦꯟ ꯔꯣꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯦꯟ ꯔꯣꯗ ꯌꯧꯕꯗꯒꯤꯗꯤ ꯃꯈꯣꯏ ꯍꯤꯡꯂꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡ ꯍꯧꯖꯤꯛꯁꯨ ꯇꯨ ꯆꯨꯡꯕ ꯐꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯅꯔꯤ꯫ ꯌꯨꯝ ꯌꯧꯅꯔꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯉꯔꯥꯡ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯀꯔꯅꯖꯤꯠꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯖꯜꯅ ꯀꯔꯤ ꯊꯕꯛꯅꯣ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯂꯥꯏ ꯈꯣꯏꯔꯝꯃꯛꯑꯣꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ꯫ ꯃꯗꯨꯗ ꯀꯔꯅꯖꯤꯠꯅ ꯑꯁ ꯑꯗꯨ ꯅꯠꯇꯦꯃꯤ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯄꯗꯨ ꯀꯥꯎꯔꯦꯃꯤ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯕꯣꯅ ꯍꯣꯏꯅꯦ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯎ ꯑꯗꯨꯒ ꯄꯣꯠ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯄꯣꯠꯇꯨꯁꯨ ꯍꯥꯡꯗꯣꯛꯎ ꯑꯗꯨꯒ ꯀꯔꯤꯅꯣꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯍꯟꯒꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯅꯖꯤꯠꯅ ꯐꯔꯦꯁꯦ ꯍꯥꯡꯗꯣꯛꯂꯒ ꯀꯔꯤ ꯌꯥꯎꯒꯦꯗꯣ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯂꯤꯛꯂꯤꯒꯤ ꯒꯤꯂꯥꯁ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯨꯝ ꯀꯨꯞꯄꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯔꯅꯖꯤꯠꯅ ꯂꯤꯛꯂꯤ ꯒꯤꯂꯥꯁ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯡꯗꯣꯛꯂꯨꯕ ꯑꯗꯨꯗ ꯀꯔꯤ ꯖꯤꯕꯅꯣ ꯈꯪꯗꯕ ꯃꯁꯥ ꯄꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯆꯤꯟ ꯌꯥꯝꯅ ꯇꯨꯝꯕ ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯈꯣꯏꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯖꯤꯕ ꯑꯃ ꯄꯥꯏꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯄꯥꯏꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯃꯁꯤꯒꯤ ꯇꯤꯜꯁꯤꯅ ꯆꯤꯛꯑꯒ ꯁꯦꯟꯒꯗꯧꯔꯤꯕ ꯃꯥꯜꯂꯤ ꯃꯁꯤꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯁꯤꯒꯤ ꯂꯤꯛꯂꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯅꯗꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯑꯗꯣ ꯃꯥꯏꯕꯗ ꯈꯣꯏꯔꯝꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯣꯕꯣꯅ ꯌꯥꯔꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯑꯃꯨꯛ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯟ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯧꯁꯤꯜꯂꯛꯂꯤ ꯌꯨꯝ ꯆꯪꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯈꯠꯇꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯥꯎ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯂꯣꯏꯅꯃꯛ ꯈꯪꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯊꯋꯥꯏ ꯑꯃꯅꯁꯨ ꯃꯈꯣꯏꯗ ꯂꯣꯏꯅꯔꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯇꯧꯗꯅꯕ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯂꯨꯈꯣꯏ ꯀꯔꯅꯖꯤꯠ ꯔꯕꯣ ꯗꯣꯂꯤ ꯂꯥꯏꯖꯥ ꯑꯃꯗꯤ ꯀꯥꯖꯜ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯧꯅꯍꯥ ꯑꯃꯗꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯍꯅꯨꯕꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯃꯩ ꯊꯥꯔꯕ ꯑꯗꯨꯒ ꯃꯗꯨꯗꯁꯨ ꯄꯦꯟꯗꯗꯨꯅ ꯊꯧꯔꯤ ꯑꯃꯨꯛ ꯌꯥꯟꯁꯤꯟꯗꯨꯅ ꯍꯣꯏꯅꯤ ꯃꯥꯅꯤ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯇꯝ ꯀꯨꯏꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯣ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏ ꯀꯔꯅꯖꯤꯠꯅ ꯊꯥꯗꯣꯛꯈꯤꯕ ꯍꯌꯤꯡꯈꯣꯏ ꯃꯥꯟꯕ ꯃꯆꯤꯟ ꯌꯥꯝꯅ ꯇꯨꯝꯕ ꯇꯤꯜ ꯑꯗꯣ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯇꯤꯜ ꯑꯗꯣ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯉꯪꯒꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣꯍꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯍꯥꯏꯗꯣꯛꯏ ꯑꯗꯨꯕꯨ ꯁꯨꯡꯆꯠ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯃꯃꯥꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯉꯪꯗ ꯉꯪꯈꯤꯜꯂꯛꯄ ꯑꯗꯨꯗ ꯃꯗꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯋꯥꯡꯂꯕ ꯗꯂꯥꯟ ꯃꯊꯛ ꯑꯃꯗ ꯁꯥꯠ ꯍꯩꯕꯒꯤ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅ
tulan adudagi mahak tarakli adumna tarakba aduta nupa ado leimaiduda yamna kanna jaisanbadagi mahak mafam aduda gyan mangli ihing na hing sari masamu punamak tekli masidagidi mayamna mahakpu hospital da pukhatki madugi matung mahak laikanaba ngamdana adumak siki masigi matung matam khara haukhri matam kharagi matung da laijana makoina thingnarakhiba wari ado mahakna ithoktuna butki lairik ama phongki lairik adugi maming thawai ahum haiduna mingthonki lairik ado mayamna yamna pamnaba amati hek pabada tasengnamakki akiba phawa lairik ama oiki maram aduna lairik adu paraba mi singna wari adubu irakliba laijada hena thagalakhi masitagi laijato masada lairik iningbagi wakhalon kaya phawrakpadagi mahak aibi ama oiduna leikhi asumna awa phamda taroraba makhoi loinamak yumda halaktuna mahuksage punsida hanjanki aduga phattaba thabak tawpa nupa adusu mapunsi loikhi umang aduda sikriba sing aduna liramba makhoina leiringai yum amada nupa amana makhoida buthajilakhiba aduga leikaina makhoibu tanthorokhiba wari ado asengba wari oigadoribani madugi matung makhoi umang aduda luwatuna matam sana kuina leikhi aduga umang aduda lakpada loina rakhiba nupa ado mahana pakhang saduna nupi amabu koikhi madugi wafam ado umang aduda leiriba mauna aduna khanglakpadagi nupi aduga wari sanaduna nupi aduda yamna thina saikhi marudagidi nupa aduna koiriba nupi aduna su nupa aduda yamna thina sairakhi masidagidi nupa aduna laklaga awopa sariba karigino haiduna yamna thina phukhi adumna phuba aduda magi mama nupi adugina manipok oiriba aduna chensallaktuna khamki adumna khamba aduda soibadagi makokta thabada ahalado mafamaduda wanthaki tasingnamakidi mado sibanati adubu nupa adunadi siraboi ningduna yamna pakhatki thabak aduda uhoriba mahaki nupi oiriba nupi adusu halaudrabadi mana haidokrabati mahak awaphamda taragani haiduna nupi adusu hatokhi matamaduda nupa macha adusu chensalakpa aduda nupa macha aduna su haidokhiba yai khaduna makhoi ahum pulap hatoklamlaga mahakna mai thadoklambani madugi matung nong tarakpa aduna mutkhiba aduta soidana makhoi do mai chaklamlagani khalubado nong tarakpa aduna maram moiraga siramlaroi khanduna mukkasu mahana thawi yanduna thanambani masidagidi mahaki kuinajaba nupi adugi manakta chattuna mahak leikhibani amaromda leikhiraba maunaha adugi manempok oiriba nupi ado atasingnamakidi yamna haiba amaibi amani mahana amaibi ama oirubaduna leikai miyamna mahak amaibi oibanina mahakna sanaba laido loisanba haitabadagi leikai solaklibani haiduna makoibu tanthurakhibani maramaduna yamna hairaba hanubi aduna mahakna yoksaba laige sakti chenba til ado mahakna phajanduna thamkhibani mahakna mai chaktuna siramdaida mahak gyan lakhi matamaduda mahakpu haliba mi ado soidana hala uko haiduna til aduda mahakna pumen paumelami maramaduna til aduna di imung aduda tholiba thodo khudimak loina uhobanina mahakpu halamba nupa ado khangbanina mahakna chattuna hatluribani asamna tawduna haujikti matam kuina lairebak yauduna leiramlaba thawaising ado lairebakta yauki wari asi matangasida loisenjari wari asi pathokjaba matamda soikilankiba aran ohoi yaurabasu tabiriba singna pukchel chaungna ngakpigani matung tarakpadasu mayamgidamakta nungaiba wari kaya amu puduna laksagi mayambu aroibada amukka hanna khuramjari